ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯉꯥꯜ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯍꯦꯛ ꯌꯦꯡꯕꯗ ꯆꯪꯈꯣꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯀꯧꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯊꯔꯣ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯃꯉꯥꯜꯕꯨ ꯊꯧꯖꯥꯜ ꯍꯩꯕ ꯊꯧꯒꯜꯂꯣꯟ ꯈꯪꯕꯒꯤꯗꯃꯛ ꯁꯛꯈꯪꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯜꯗꯨ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯍꯋꯥꯏ ꯍꯨꯟꯅꯅꯕꯒꯤꯗꯃꯛ ꯀꯥꯈꯜ ꯁꯦꯝꯂꯝꯃꯤ꯫ ꯊꯔꯣ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯥꯏꯔꯗꯨꯅ, "ꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕꯔꯣ? ꯁꯦ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ꯫" ꯏꯁꯤꯡꯗꯨ ꯐꯠ ꯂꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯊꯛꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯔꯣ ꯅꯣꯛꯂꯒ, "ꯏꯆꯥꯗꯤ ꯉꯁꯥꯏ ꯃꯈꯩ ꯏꯁꯤꯡ ꯑꯗꯨꯛ ꯌꯥꯝꯅ ꯈꯧꯔꯥꯡꯂꯕ ꯑꯣꯏꯔꯦ? ꯑꯩꯅ ꯉꯁꯥꯏꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯒ ꯏꯃꯥꯗꯤ ꯀꯨꯏꯅ ꯂꯩꯔꯒ ꯄꯨꯔꯛꯏ꯫ ꯏꯃꯥꯁꯨ ꯑꯁꯣꯝꯗꯅꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ꯫ ꯑꯗꯣ ꯂꯣꯏꯁꯤꯜꯂꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ ꯆꯪꯕꯤꯔꯝꯃꯣ, ꯑꯩ ꯏꯁꯥ ꯁꯦꯡꯇꯣꯛꯑꯒ ꯆꯪꯉꯛꯑꯒꯦ꯫" ꯁꯣꯝꯗꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯅꯤꯡꯊꯧ ꯀꯦꯡꯕ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯄꯥꯕꯨꯡ, ꯑꯩꯕꯨ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯕꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯁꯛꯇꯝ ꯁꯕꯥꯟꯇꯃꯛ ꯌꯦꯡꯂꯒ ꯃꯒꯨꯟ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯕꯗꯤ ꯈꯛ ꯉꯝꯂꯣꯏ꯫" ꯅꯤꯡꯊꯧ ꯀꯦꯡꯕꯅ, "ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯆꯥꯡꯌꯦꯡꯕꯒꯤ ꯊꯧꯔꯥꯡ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ?" "ꯃꯗꯨꯃꯛ ꯄꯥꯝꯖꯩ꯫ ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯊꯣꯏꯂꯦꯝꯕꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯣ ꯃꯤꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯄꯥꯕꯨꯡ꯫ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯄꯥꯝꯕꯒꯦ? ꯏꯆꯥꯅ ꯄꯥꯝꯕꯗꯣ ꯇꯧꯁꯤ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯕꯨꯡ, ꯃꯤꯌꯥꯝꯅ ꯆꯪꯕꯗ ꯀꯤꯅꯔꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯂꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯨꯔꯦꯜꯕꯨ ꯏꯐꯝꯗ ꯀꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯄꯥꯝꯖꯩ." ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯡꯕꯗꯨ ꯃꯊꯕꯥꯛ ꯄꯥꯏꯔꯗꯨꯅ, "ꯏꯆꯥꯅꯨꯄꯤ, ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯈꯥꯅ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯀꯌా ꯑꯃꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯈꯟꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯄꯥꯎꯖꯦꯜꯂꯨꯕ ꯃꯇꯝꯗꯅꯦ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯥꯛꯂꯣꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯕꯨ ꯑꯉꯥꯎꯕ ꯁꯤꯕꯒꯨꯝ ꯊꯣꯛꯀꯅꯤ꯫ ꯃꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ." "ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯅꯤꯔꯛ ꯁꯨꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯏꯂꯦꯝꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯦꯡꯕ ꯃꯀꯣꯛ ꯄꯥꯏꯗꯨꯅ, "ꯏꯁ, ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯐꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯆꯥꯅ ꯊꯥꯖꯕ ꯄꯥꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯂꯤꯕ ꯄꯤꯔꯝꯂꯤꯕ ꯌꯥꯊꯪ ꯑꯁꯤꯗꯤ ꯀꯝꯗꯧꯒꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯂꯝꯕꯥ ꯄꯥꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯂꯨꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯊꯔꯣꯗꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯂꯪ ꯑꯗꯨꯗ ꯃꯉꯥꯜꯁꯨ ꯐꯤꯔꯣꯜ ꯈꯔ ꯄꯨꯔꯛꯇꯨꯅ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ "ꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ?" "ꯂꯣꯏꯔꯦ ꯏꯃꯥ." ꯊꯔꯣ ꯄꯥꯈꯠꯅ, "ꯍꯩꯃꯥ, ꯅꯃꯥꯏꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯎꯏ, ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ?" "ꯏꯃꯥ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯆꯤꯡꯂꯥꯏ ꯑꯃꯈꯛ ꯎꯔꯝꯃꯤ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯃꯪꯒꯤ ꯋꯥꯕꯨ ꯄꯪꯎꯗ ꯎꯕꯅꯤ꯫ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯁꯤꯡꯁꯦ ꯈꯔ ꯑꯗꯨꯝ ꯂꯥꯛꯈꯠꯂꯝꯃꯨ." ꯃꯉꯥꯜ ꯃꯈꯨꯠꯇ ꯄꯥꯇ꯭ꯔ ꯑꯅꯤ ꯄꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯂꯦꯝꯕꯤ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯐꯝ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯈꯤꯔꯝꯗꯦ꯫ ꯊꯣꯏꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯊꯣꯡ ꯆꯦꯆꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯃꯥ ꯊꯝꯕꯥꯜꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ "ꯏꯃꯥ, ꯅꯍꯥꯛ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯔꯝꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯂꯩꯔꯝꯕ ꯀꯣꯅꯨꯡ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯤꯌꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯨꯍꯣꯡꯗꯅꯕꯒꯤꯗꯃꯛ ꯑꯁꯨꯛ ꯀꯜꯂꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯈꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯤꯌꯦ ꯏꯃꯥ." ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯁꯨ ꯑꯅꯥꯕ ꯑꯃ ꯂꯩꯕꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯖꯗꯨꯅ ꯃꯁꯨꯁꯤꯡꯕꯨ ꯎꯖꯕ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯃꯅꯥꯏ ꯈꯔ ꯀꯧꯔꯗꯨꯅ ꯄꯥꯎꯖꯦꯜꯂꯨꯅꯕ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯗꯨꯅ ꯈꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯄꯥꯎꯖꯦꯜꯂꯝꯃꯤ꯫
ꯃꯉꯥꯜ ꯑꯗꯨ ꯆꯤꯡꯗꯒꯤ ꯎ ꯈꯔ ꯀꯛꯂꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯇꯥꯎ ꯇꯥꯎ, ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯗꯨꯗꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯒꯤ ꯕꯣꯔ ꯈꯟꯅꯅꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯤꯗ ꯌꯥꯎꯅꯤꯡꯕ ꯄꯥꯈꯪ ꯀꯌꯥ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯁꯛ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯩꯄꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔ ꯂꯥꯎꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯉꯥꯜ ꯍꯔꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯊꯨꯅꯃꯛ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯔꯕꯗ ꯎ ꯃꯀꯛꯁꯤꯡ ꯑꯗꯨ ꯁꯤꯡꯒꯩꯗ ꯊꯅꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯔꯣ ꯄꯥꯈꯠꯅ, ꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯏꯗꯨꯕꯣ? ꯂꯝꯕꯤꯗ ꯀꯅꯥ ꯊꯦꯡꯅꯔꯛꯂꯕꯒꯦ? ꯃꯉꯥꯜ ꯍꯔꯥꯎꯅ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯝꯖꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯔꯨꯛ ꯌꯥꯔꯨꯒꯦ꯫ ꯑꯩꯍꯥꯛ ꯉꯝꯅꯕꯁꯨ ꯍꯣꯠꯅꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯀꯌꯥ ꯌꯥꯎꯍꯟꯕ ꯄꯥꯝꯗꯦ꯫ ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯤꯁꯤꯒꯤ ꯃꯅꯤꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯈꯛ ꯑꯣꯏꯔꯣꯏ꯫ ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤꯅꯦꯍꯦ꯫ ꯃꯉꯥꯜꯅ ꯅꯣꯛꯂꯒ, ꯏꯃꯥ, ꯄꯥꯈꯠꯆꯥꯎꯕꯤ ꯑꯣꯏꯒꯅꯨ꯫ ꯊꯧꯅꯥ ꯐꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯕꯨ ꯀꯔꯤꯒꯤ ꯁꯣꯟꯊꯅ ꯍꯤꯡꯒꯅꯤ? ꯑꯁꯨꯛ ꯐꯖꯔꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯂꯒ ꯂꯦꯝꯅ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯨꯏ꯫ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ, ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯤꯠ ꯏꯃꯥꯏ ꯑꯣꯏꯅꯅꯕ ꯌꯥꯎꯁꯤꯜꯂꯨꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯊꯔꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯏꯆꯥꯒꯤ ꯀꯤꯗꯕ ꯊꯧꯅꯥ ꯂꯩꯕ ꯅꯇꯧ ꯑꯗꯨꯗ ꯏꯃꯥ ꯊꯤꯡꯂꯔꯣꯏ꯫ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅꯁꯨ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯉꯣꯟꯗ ꯊꯧꯖꯥꯜ ꯅꯤꯖꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯜ ꯅꯨꯡꯁꯤꯅ ꯃꯃꯥ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯊꯔꯣꯗꯣ ꯑꯃꯨꯛ ꯋꯥꯈꯜ ꯋꯥꯅ, ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯀꯤꯔꯤꯕꯗꯤ ꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯥꯏꯊꯤꯕ ꯊꯣꯛꯂꯕꯗꯤ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅꯩ꯫ ꯃꯗꯨ ꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯏꯇꯣꯝꯇ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯅꯪꯁꯤꯗꯤ ꯌꯥꯝ ꯄꯨꯛꯆꯦꯟ ꯄꯤꯛꯃꯟꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯡꯅ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯅ ꯇꯥꯕꯗ ꯏꯅꯤꯡꯊꯧ ꯀꯦꯡꯕꯗꯤ ꯊꯧꯅꯥ ꯐꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯕ ꯃꯇꯧ ꯑꯗꯨꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯁꯛꯅꯩ-ꯁꯣꯟꯅꯩ ꯍꯥꯏꯅ ꯇꯥꯛꯅꯩ꯫ ꯃꯁꯤꯅꯁꯨ ꯑꯩꯅ ꯊꯥꯖꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯦ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯍꯥꯏꯒꯨꯝꯕ ꯊꯣꯛꯂꯕꯁꯨ ꯎꯄꯥꯏ ꯁꯛꯇꯤ ꯊꯤꯗꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯩ ꯂꯥꯛꯀꯅꯤꯌꯦ꯫ ꯊꯔꯣ ꯃꯆꯥꯅꯨꯄꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ, ꯏꯆꯥꯒꯤ ꯋꯥꯍꯩꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯕ ꯑꯣꯏꯁꯅꯨ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯜ ꯍꯔꯥꯎꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯁꯛꯇꯤ ꯎꯠꯇꯕ ꯁꯥꯋꯣꯡ ꯁꯕꯥꯟꯗ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯕ ꯄꯥꯈꯪ ꯑꯃꯈꯛꯅ ꯃꯈꯨꯠꯇ ꯏꯈꯦꯡ ꯇꯥꯅ ꯇꯩꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯗꯅ ꯁꯥꯊꯤ ꯍꯥꯏꯔꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯈꯨꯔꯨ ꯀꯨꯜꯂꯗꯨꯅ ꯃꯐꯝꯗ ꯀꯠꯆꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯏꯂꯦꯝꯕꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯃꯪ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯑꯗꯨ ꯈꯔ ꯁꯥꯐꯔꯗꯨꯅ ꯑꯃꯨꯛꯇꯪ ꯑꯄꯦꯟꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯟ ꯑꯗꯨꯗ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯊꯣꯛꯂꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯇ ꯈꯪꯂꯝꯂꯕꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯑꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯊꯔꯣ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯄꯨꯡꯁꯤꯡ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯦ꯫ ꯊꯔꯣ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯍꯨꯝꯂꯛ ꯆꯤꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯒ, ꯁꯤꯁꯦ, ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯁꯦꯜ ꯈꯔ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯥꯟꯅꯔꯛꯂꯕꯗꯤ ꯁꯤꯖꯤꯟꯅꯔꯣ꯫ ꯑꯗꯨꯒꯅꯦ, ꯃꯁꯤꯗ ꯌꯣꯝꯂꯤꯕ ꯄꯣꯠꯌꯣꯝ ꯑꯁꯤꯗ ꯇꯟ 3 ꯌꯥꯎꯕꯅꯤ꯫ ꯂꯝꯕꯤꯗ ꯆꯥꯛ ꯂꯥꯝꯕ ꯊꯣꯛꯂꯕꯗꯤ ꯃꯁꯤ ꯆꯥꯗꯨꯅ ꯏꯆꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯗꯣ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯒꯅꯦ, ꯃꯥꯏ ꯄꯥꯛꯇꯨꯅ ꯏꯃꯥꯒ ꯑꯃꯨꯛ ꯎꯅꯁꯤꯀꯣ꯫ ꯃꯉꯥꯜ ꯃꯃꯣꯟ ꯅꯣꯛꯂꯒ,
ꯏꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯑꯗꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯐꯖꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯅ ꯁꯥꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯛ ꯐꯖꯕ ꯀꯣꯅꯨꯡ ꯑꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯁꯅꯥꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯍꯦꯛ ꯂꯪꯉꯤꯗ꯫ ꯃꯉꯥꯜꯗꯣ ꯑꯁꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯑꯍꯥꯟꯕ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯪꯒꯗꯧꯔꯤꯕ ꯑꯗꯨꯕꯣ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯊꯣꯡ ꯉꯥꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯎꯗꯕ꯭ꯔꯅꯦꯍꯦ? ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯜ ꯏꯉꯛ ꯉꯛꯅ ꯏꯄꯥ ꯒꯨꯝꯂꯕ, ꯑꯩꯍꯥꯛ ꯎꯖꯍꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯡ ꯃꯉꯥꯜ ꯀꯧꯖꯩ꯫ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯥꯡꯌꯦꯡꯒꯤ ꯊꯧꯔꯝ ꯑꯗꯣ ꯌꯥꯎꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯁꯤꯟꯅꯕꯤꯌꯨ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯕꯨꯛ ꯁꯦꯡꯗꯕ ꯊꯣꯉꯥꯛꯄ ꯑꯗꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤ? ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯦ ꯊꯧꯖꯥꯜ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯥꯏꯊꯤꯕ ꯊꯣꯛꯂꯕꯁꯨ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯅꯪꯉꯣꯟꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯐꯪꯒꯗꯧꯔꯤꯕ ꯃꯅꯥ ꯑꯗꯨꯒꯤ ꯁꯔꯨꯛ 10ꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯑꯃ ꯄꯤꯔꯕꯗꯤ ꯅꯪ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯣꯏꯀꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯜꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ? ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯍꯩꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯊꯣꯉꯥꯛꯄ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯉꯥꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯖꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯉꯥꯜ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯉꯥꯜꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯆꯪꯈ꯭ꯔꯕꯗ ꯑꯍꯥꯟꯕ ꯊꯣꯡ ꯉꯥꯛꯂꯤꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯁꯅꯥꯒꯤ ꯁꯦꯂꯦꯛ 100 ꯐꯪꯂꯕꯗꯤ ꯑꯩꯅ 10ꯗꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗ ꯅꯨꯄꯥ ꯃꯆꯥꯁꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯔꯒ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯌꯨꯝꯖꯥꯎ ꯑꯃꯗꯤ ꯁꯥꯕ ꯌꯥꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯊꯕ ꯃꯈꯩ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯑꯅꯤꯁꯨꯕ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯆꯞ ꯃꯥꯟꯅꯅ ꯑꯅꯤꯁꯨꯕ ꯊꯣꯉꯥꯛꯄ ꯑꯗꯨꯅꯁꯨ ꯃꯉꯥꯜꯕꯨ ꯈꯥꯝꯂꯗꯨꯅ ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯅꯪꯅ ꯐꯪꯂꯛꯀꯗꯕ ꯃꯅꯥ ꯑꯗꯨꯗꯒꯤ ꯁꯔꯨꯛ 2ꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯣꯏꯀꯣ꯫ ꯃꯉꯥꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯣ, ꯃꯁꯤꯁꯨ ꯉꯁꯥꯏꯒꯤ ꯊꯣꯉꯥꯛꯄꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦꯅ꯫ ꯃꯁꯤꯁꯨ ꯃꯉꯥꯜꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ ꯆꯪꯈ꯭ꯔꯕꯗ ꯑꯅꯤꯁꯨꯕ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ ꯁꯣꯟꯖꯔꯛꯏ꯫ ꯍꯣꯔꯦꯟ ꯃꯥꯒꯤ ꯁꯅꯥꯒꯤ ꯁꯦꯂꯦꯞ 100 ꯐꯪꯂꯕꯗꯤ ꯑꯩꯅ 10ꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯃꯁꯤ ꯐꯪꯂꯕꯗꯤ ꯑꯆꯧꯕ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯃ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯥꯕ ꯌꯥꯔꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯦ ꯏꯔꯥꯏꯕ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ꯫ ꯑꯁꯨꯝꯅ ꯃꯉꯥꯜ ꯑꯗꯨ ꯑꯔꯣꯏꯕ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯌꯧꯔꯦ꯫ ꯑꯔꯣꯏꯕ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯃꯉꯥꯜꯕꯨ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯁꯥꯗꯅ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯍꯥꯛꯅ ꯐꯪꯒꯗꯕ ꯃꯅꯥ ꯑꯗꯨꯒꯤ ꯁꯔꯨꯛ 1/2 ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯕꯗꯤ ꯅꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯆꯪꯅꯅꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯃꯁꯤꯁꯨ ꯃꯉꯥꯜꯅ ꯌꯥꯊꯣꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯆꯠꯈ꯭ꯔꯕꯗ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯅꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯅꯥꯒꯤ ꯁꯦꯂꯦꯞ 100 ꯐꯪꯂꯕꯗꯤ ꯑꯩꯒꯤꯅ 50, ꯑꯗꯨꯒ ꯃꯥꯅ 1,000 ꯐꯪꯂꯕꯗꯤ ꯑꯩꯒꯤꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯁꯦꯂꯦꯞ 500ꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ꯫ ꯃꯗꯨꯅ ꯑꯩꯍꯥꯛꯀꯤ ꯑꯇꯥꯡꯕ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗꯤ ꯂꯩꯍꯧꯔꯒꯦ꯫ ꯃꯉꯥꯜ ꯆꯠꯅ ꯆꯠꯅ ꯑꯩꯍꯥꯛꯅ ꯃꯥꯏ ꯄꯥꯛꯈꯤꯔꯛꯄ ꯑꯣꯏꯔꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯅꯈꯣꯏ ꯑꯍꯨꯝꯕꯨꯗꯤ ꯑꯩꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯊꯦꯡꯅꯕ ꯂꯣꯏꯔꯕꯗ ꯃꯉꯥꯜ ꯑꯗꯨ ꯆꯥꯡꯌꯦꯡꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯧꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯂꯦꯞꯅꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯦꯞꯁꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯊꯔꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕ ꯅꯨꯄꯥ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫
ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯕꯨ ꯍꯥꯟꯅ ꯁꯛꯇꯥꯛꯆꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯂꯦꯝꯕꯤ ꯑꯗꯨ ꯃꯅꯥꯏꯅꯨꯕꯤ ꯑꯅꯤꯅ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯡꯌꯦꯡꯒꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤ ꯍꯥꯏꯕꯗꯣ꯫ ꯊꯣꯏꯂꯦꯝꯕꯤꯒꯤ ꯆꯤꯡꯂꯦꯝꯕ ꯇꯥꯊꯣꯠ ꯇꯥꯊꯣꯠꯂꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯇꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯆꯤꯡꯗꯨꯡ ꯏꯟꯗꯨꯅ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯏꯂꯦꯝꯕꯤꯗꯁꯨ ꯃꯤꯠꯌꯦꯡ ꯊꯝꯗꯕꯤ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯁꯦꯅꯥꯄꯇꯤ ꯊꯦꯝꯕꯨꯡ ꯋꯥꯔꯣꯜ ꯑꯗꯣ ꯍꯧꯅ ꯄꯥꯊꯣꯛꯂꯨꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯋꯥꯔꯣꯜ ꯏꯔꯤꯕ ꯆꯦꯕꯥꯡ ꯑꯗꯨ ꯀꯣꯟꯊꯣꯛꯂꯒ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯥꯡꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯗꯥꯏꯇ ꯄꯨꯕ ꯉꯝꯖꯔꯣꯏ ꯃꯁꯥ ꯃꯁꯥꯅ ꯂꯧꯖꯒꯗꯧꯕꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯅꯔꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯨꯔꯦꯜ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯝ ꯇꯪꯈꯥꯏ ꯑꯃꯁꯨ ꯁꯤꯟꯅꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯁꯥꯎꯅ ꯈꯔ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯛꯅꯈꯤꯕꯗꯒꯤ ꯅꯨꯄꯥ 10 ꯇꯃꯛ ꯉꯥꯏꯔꯦ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯅꯈꯣꯏ ꯅꯁꯥꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯖꯔꯕ꯭ꯔꯥ? ꯅꯨꯄꯥ 10 ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯄꯨꯟꯅ ꯆꯥꯡꯌꯦꯡ ꯑꯗꯣ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯔꯦ꯫ ꯊꯣꯏꯂꯦꯝꯕꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯀꯔꯦꯝꯅꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯁꯦꯅꯥꯄꯇꯤ ꯊꯦꯝꯕꯨꯡ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯆꯠꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯊꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯝꯂꯒ ꯅꯈꯣꯏ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯎ꯫ ꯑꯁꯨꯝꯅ ꯅꯨꯄꯥ 10 ꯑꯗꯨꯒꯤ ꯁꯒꯣꯜ 10 ꯊꯧꯔꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯊꯦꯝꯕꯨꯡ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯈꯔꯅ ꯇꯨꯡꯃꯥꯡ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯄꯥ 10 ꯑꯗꯨ ꯀꯨꯝꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ 10 ꯑꯗꯨ ꯂꯣꯏꯅ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯊꯦꯝꯕꯨꯡꯅ ꯃꯥꯡꯗ ꯎꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯂꯩꯔꯝꯒꯅꯤ ꯅꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ 10 ꯑꯗꯨꯗ ꯑꯊꯧꯕ ꯊꯥꯡꯁꯥꯡ ꯑꯃꯃꯝ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ 8 ꯃꯨꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯉꯥꯜꯒ ꯅꯨꯄꯥ 3 ꯑꯗꯨꯗꯤ ꯀꯔꯝꯅ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯃꯉꯥꯜꯅ ꯏꯇꯥꯎꯑꯅꯤ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕ ꯇꯧꯁꯤ ꯆꯤꯡꯂꯥꯏ ꯑꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯆꯪꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯗꯨ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯂꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯝꯂꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯩꯖꯥꯎ ꯍꯧꯔꯗꯨꯅ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯅꯨꯄꯥ 2 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯗꯤ ꯃꯩꯈꯨ ꯑꯗꯨꯅ ꯃꯃꯤꯠ ꯊꯨꯞꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ ꯂꯥꯎꯗꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯃꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯕ ꯃꯈꯩ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯃꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯂꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯃꯩ ꯑꯗꯨꯅ ꯀꯜꯂꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯤꯔꯕ ꯅꯨꯄꯥ ꯑꯗꯨ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯉꯥꯜꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯍꯥꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯅꯦꯠꯂꯨꯕꯗꯒꯤ ꯃꯈꯣꯜ ꯍꯧꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯉꯥꯜꯒ ꯅꯨꯄꯥ ꯑꯗꯨꯒ ꯎꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯁꯥꯎꯅ ꯃꯌꯥꯗꯒꯤ ꯃꯩ ꯀꯥꯝꯂꯛꯂꯝꯃꯤ꯫ ꯃꯉꯥꯜ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯩ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯗꯨ ꯋꯥꯔꯗꯨꯅ ꯆꯦꯟꯕ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯞꯇꯨꯅ ꯊꯥꯡꯀꯠꯂꯒ ꯃꯤꯔꯣꯜꯗ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯑꯩ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯆꯥꯔꯨꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ
ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯗ ꯍꯨꯛꯀꯤ ꯍꯦꯛ ꯇꯧꯕꯒ ꯃꯉꯥꯜꯅ ꯄꯟꯊꯗꯅ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛ ꯇꯝꯅ ꯎꯇꯨꯞ ꯑꯃꯅ ꯂꯪꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯗꯨ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯆꯤ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ "ꯏꯇꯥꯎ, ꯅꯍꯥꯛ ꯀꯥꯏ ꯁꯣꯛꯀꯦ?" ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯅ, "ꯏꯇꯥꯎ, ꯑꯩ ꯑꯁꯣꯛꯄꯗꯤ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯑꯩ ꯁꯣꯔ ꯍꯣꯟꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ." ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯁꯥꯎꯅ ꯃꯉꯥꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯗꯨ ꯐꯤꯔꯦꯞ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯉꯥꯜꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨꯅ ꯅꯦꯠꯇꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯁꯤꯡꯂꯕ ꯃꯉꯥꯜꯅ ꯂꯩꯊꯣꯛꯇꯨꯅ ꯉꯥꯛꯊꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯃꯉꯥꯜꯗꯨ ꯋꯥꯈꯜ ꯋꯥꯔꯗꯨꯅ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯀꯔꯦꯝꯅꯅ, "ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯉꯁꯥꯏ ꯃꯈꯩ ꯑꯩꯍꯥꯛꯄꯨ ꯑꯋꯥꯕ ꯅꯪꯍꯟꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜꯕꯨ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯈꯨꯖꯤꯟ ꯑꯗꯨꯅ ꯈꯣꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯕꯗꯒꯤ ꯃꯉꯥꯜꯗꯨ ꯏ ꯑꯣꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯉꯥꯜ ꯂꯣꯛ ꯈꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏ ꯑꯗꯨꯕꯨ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯤꯕ ꯂꯩꯇꯅ ꯍꯧꯒꯠꯂꯒ ꯊꯥꯡꯁꯥꯡ ꯑꯗꯨ パꯏꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯉꯥꯜꯗ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯂꯛꯄ ꯃꯇꯝꯗ ꯃꯉꯥꯜꯅ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯤꯡꯂꯥꯏ ꯑꯗꯨ ꯏ ꯊꯣꯛꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯁꯥꯎꯅ, "ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯑꯩ ꯑꯁꯤ ꯑꯀꯤꯕ ꯄꯣꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯀꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯑꯩꯅ ꯄꯦꯟꯅ ꯑꯣꯠꯇꯨꯅ ꯍꯥꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯉꯥꯜꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯗꯠꯄ ꯃꯇꯝꯗ ꯃꯉꯥꯜ ꯑꯗꯨ ꯁꯥꯡꯅ ꯁꯤꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯅꯝꯕꯅ ꯁꯣꯛꯂꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯉꯥꯜ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ, "ꯏꯃꯥ, ꯅꯆꯥꯅ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯣ ꯏꯟꯕ ꯉꯝꯖꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯅꯆꯥ ꯑꯩꯍꯥꯛꯄꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ." ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯟꯅ ꯇꯥꯔꯤꯕ ꯃꯉꯥꯜꯕꯨ ꯈꯨꯟꯀꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯆꯦꯆꯦꯠ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ, "ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯊꯤꯅ ꯁꯣꯛꯍꯟꯕꯇ ꯅꯠꯇꯅ ꯑꯩꯕꯨ ꯑꯋꯥꯕ ꯄꯤꯕ." ꯃꯉꯥꯜ ꯃꯃꯤꯠ ꯑꯗꯨ ꯐꯖꯅ ꯄꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯏꯔꯣꯛ ꯀꯣꯏꯕ ꯖꯒꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯉꯝꯅ ꯁꯣꯟꯖꯔꯛꯏ꯫ "ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ?" ꯆꯤꯡꯂꯥꯏ ꯑꯗꯨꯅ ꯃꯉꯥꯜꯕꯨ ꯃꯈꯌꯥꯠ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕꯒ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯈꯨꯇꯨꯝꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯃꯩꯉꯥꯜ ꯑꯗꯨꯕꯨ ꯀꯟꯅ ꯄꯥꯏꯁꯤꯟꯖꯔꯒ, "ꯑꯣ, ꯑꯩꯍꯥꯛꯀꯤ ꯏꯊ꯭ꯋꯥꯏ ꯑꯣꯏꯔꯤꯕ ꯃꯩꯉꯥꯜ ꯑꯁꯤ ꯊꯨꯒꯥꯏꯔꯕ꯫ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯂꯒꯗꯕꯀꯣ? ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛꯅ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯂꯛꯈꯤꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯉꯥꯜꯗꯨ ꯑꯋꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯉꯥꯜ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯆꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯂꯦ꯫ ꯃꯉꯥꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯈꯨꯝꯖꯤꯟꯕꯤꯔꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯔꯒ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯂꯨꯔꯦꯜ ꯑꯗꯨꯕꯨ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯀꯦꯡꯕꯗꯨ ꯃꯀꯣꯛ ꯁꯥꯅ ꯁꯦꯅꯥꯄꯇꯤ ꯊꯦꯝꯕꯨꯡꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯂꯣꯏ ꯍꯥꯏꯗꯅ." ꯊꯦꯝꯕꯨꯡꯅ, "ꯏꯅꯤꯡꯊꯧ, ꯅꯨꯃꯤꯠꯄꯨꯗꯤ ꯇꯥꯔꯛꯀꯗꯧꯔꯦ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯤ꯫ ꯂꯥꯏꯕꯛ ꯐꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧꯕ?" ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯗꯤ ꯅꯣꯛꯂꯒ, "ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯑꯣꯏꯒꯅꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯍꯥꯛꯄꯨ ꯊꯥꯂꯣꯏ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯗꯤ ꯀꯝꯗꯧꯕ?" ꯊꯣꯏꯂꯦꯝꯕꯤ ꯀꯔꯦꯝꯅꯅ, "ꯃꯗꯣ ꯊꯥꯖꯕ ꯌꯥꯗꯕ ꯋꯥꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ꯫
ꯑꯩꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯒꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ "ꯏꯅꯤꯡꯊꯧ! ꯏꯅꯤꯡꯊꯧ!" ꯀꯦꯡꯕ ꯄꯥꯈꯠꯅ "ꯀꯔꯤ ꯄꯥꯎ ꯂꯩꯔꯦ? ꯇꯝꯃꯨ ꯇꯥꯁꯤꯗꯣ." "ꯏꯅꯤꯡꯊꯧ, ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯂꯥꯛꯍꯧꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯉꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯃꯉꯥꯜꯗꯨꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯄꯨꯅꯦꯝꯖꯔꯒ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯀꯠꯆꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯊꯧ ꯑꯉꯝ ꯈꯔꯗꯤ ꯋꯥꯟꯊꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯉꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯂꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯁꯛꯇꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯃꯉꯥꯜꯅ "ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯍꯥꯛꯀꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯕꯒꯦ?" ꯊꯣꯏꯂꯦꯝꯕꯤ ꯃꯉꯥꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ?" ꯃꯉꯥꯜ ꯅꯣꯛꯂꯒ "ꯃꯖꯥꯏꯕꯦꯝꯃ, ꯑꯩꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯅꯍꯥꯛꯅ ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯏꯃꯥ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ." ꯀꯦꯡꯕ ꯍꯔꯥꯎꯅ ꯃꯉꯥꯜꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ "ꯍꯥꯏꯌꯨ ꯅꯨꯄꯥꯃꯆꯥ, ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ?" "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡꯅ ꯃꯉꯥꯜ ꯀꯧꯖꯩ꯫ ꯑꯩꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯍꯥꯛ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩ꯫ ꯅꯍꯥꯛꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯆꯤꯡꯂꯥꯏ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯕꯣꯔ ꯑꯣꯏꯔꯒꯅꯤ, ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯀꯣꯅꯨꯡ ꯇꯪꯈꯥꯏ ꯑꯃꯁꯨ ꯅꯐꯝꯗ ꯁꯤꯟꯅꯔꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯌꯨ." ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯜꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯗꯨꯅ "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯣꯉꯥꯛꯄ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨ ꯈꯪꯖꯅꯕꯒꯤꯗꯃꯛ ꯗꯟꯗꯤ ꯄꯤꯕ ꯄꯥꯝꯖꯩ." ꯋꯥꯁꯤ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯉꯛꯄ ꯄꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯉꯛꯂꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯅꯨꯄꯥꯃꯆꯥ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯕꯣ? ꯑꯩꯍꯥꯛꯇꯤ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯃꯉꯥꯜꯅ ꯉꯁꯥꯏ ꯃꯍꯥꯛꯀ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯔꯕ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯁꯦꯡꯗ꯭ꯔꯕ ꯊꯣꯉꯥꯛꯄ ꯑꯍꯨꯝ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯅꯅꯕ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯅꯥ ꯐꯪꯂꯒꯅꯤ ꯈꯜꯂꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯕꯨ ꯄꯨꯅꯦꯝꯖꯔꯗꯨꯅ "ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯅꯤꯡꯊꯧ?" ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ "ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯌꯦꯡꯉꯨ, ꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯉꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯣꯉꯥꯛꯄ ꯑꯃ ꯑꯣꯏꯅ ꯁꯤꯟꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛ ꯃꯅꯥ ꯈꯥꯏꯕꯤꯒꯅꯤ ꯍꯥꯏꯔꯤꯅꯦꯍꯦ." ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯉꯥꯛꯄ ꯑꯍꯨꯝ ꯑꯗꯨ ꯄꯔꯦꯡ ꯐꯝꯂꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥ ꯐꯪꯂꯒꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅꯁꯨ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯉꯥꯜꯅ ꯑꯍꯥꯟꯕ ꯊꯣꯉꯥꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ "ꯏꯌꯥꯝꯕ, ꯑꯍꯥꯟꯕ ꯊꯣꯉꯥꯛꯄ, ꯅꯍꯥꯛꯀꯤ ꯈꯥꯏꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯑꯗꯣ ꯀꯌꯥꯅꯤ ꯍꯥꯏꯕꯅꯣ?" ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯥꯟꯕ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯍꯔꯥꯎꯅ "ꯁꯔꯨꯛ ꯑꯃꯅꯤ ꯅꯨꯄꯥꯃꯆꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯛꯏ꯫ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯉꯥꯜꯅ ꯑꯍꯥꯟꯕ ꯊꯣꯉꯥꯛꯄ ꯑꯗꯨꯗ "ꯑꯣ, ꯑꯗꯨꯗꯤ ꯁꯔꯨꯛ ꯑꯗꯨ ꯈꯥꯏꯖꯔꯒꯦ꯫ ꯃꯈꯥꯗ ꯅꯤꯡꯒꯥꯡ ꯐꯝꯊꯕꯤꯔꯣ." ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯍꯔꯥꯎꯅ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯊꯣꯉꯥꯛꯄ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯣꯂꯥꯡ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯉꯥꯛꯄ ꯑꯗꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯂꯛꯀꯅꯤ ꯈꯜꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯄꯣꯂꯥꯡ ꯑꯗꯨꯗ ꯑꯆꯧꯕ ꯅꯨꯡꯗꯨꯝ 10 ꯍꯥꯞꯂꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯂꯨꯝꯂꯗꯨꯅ "ꯅꯨꯄꯥꯃꯆꯥ, ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦꯗ, ꯄꯨꯕ ꯉꯝꯂꯣꯏꯗꯣꯔꯦ." ꯃꯉꯥꯜ ꯅꯣꯛꯂꯒ "ꯍꯥꯞꯂꯤꯕꯁꯦ ꯁꯅꯥ ꯂꯨꯄꯥ ꯅꯠꯇꯦ, ꯅꯨꯡꯗꯨꯝꯅꯤ." ꯊꯣꯉꯥꯛꯄ ꯑꯗꯨꯅ "ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯅꯁꯤꯗꯣ, ꯁꯅꯥꯒꯤ ꯃꯍꯨꯠ ꯅꯨꯡꯗꯨꯝ ꯑꯣꯏꯅ ꯄꯤꯕꯕꯨ ꯍꯧꯅꯕ꯭ꯔꯥ? ꯅꯍꯥꯛ ꯗꯟꯗꯤ ꯀꯤꯗꯕ꯭ꯔꯥ?" ꯃꯉꯥꯜꯅ "ꯑꯩꯍꯥꯛꯀꯤ ꯃꯅꯥꯗꯣ ꯑꯩꯅ ꯅꯨꯡꯗꯨꯝ ꯆꯥꯝꯃ ꯑꯣꯏꯅ ꯅꯤꯖꯔꯦ꯫ ꯅꯍꯥꯛꯀꯤ ꯁꯔꯨꯛ ꯑꯃꯗꯣ ꯈꯥꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯔꯤꯅꯣ ꯏꯌꯥꯝꯕ?" ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯉꯥꯛꯄ ꯑꯗꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯂꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯣꯉꯥꯛꯄ ꯑꯅꯤ ꯑꯗꯨꯁꯨ ꯀꯤꯕꯅ ꯃꯈꯣꯡꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯊꯣꯉꯥꯛꯄ ꯑꯍꯨꯝꯗꯨ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯅꯨꯡꯗꯨꯝ ꯑꯣꯏꯅ ꯈꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯥꯞꯂꯒ
ꯁꯥꯔꯤꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯃꯀꯣꯛ ꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯀꯞꯂꯒ "ꯅꯨꯄꯥ ꯃꯆꯥ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯔꯦ, ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ, ꯑꯃꯨꯛꯇꯪꯗꯤ ꯆꯩꯊꯦꯡ ꯑꯁꯤꯗꯒꯤ ꯀꯟꯕꯤꯌꯨ, ꯋꯥꯕꯅ ꯏꯁꯥꯁꯦ ꯋꯥꯟꯊꯒꯗꯧꯔꯦ, ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ"꯫ ꯃꯉꯥꯜ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯒ "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯏꯊꯧ ꯂꯣꯏꯖꯔꯦ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯇꯤ ꯊꯧꯅꯥ ꯐꯕꯗꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯌꯥꯝꯅꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯂꯦꯝꯅꯗꯤ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ"꯫ ꯃꯉꯥꯜꯅ "ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯦ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨ"꯫ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ "ꯃꯆꯥꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯁꯤ ꯂꯥꯛꯂꯣ"꯫ ꯊꯣꯏꯂꯦꯝꯕꯤ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ "ꯅꯨꯄꯥꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯒꯦ? ꯃꯍꯥꯛꯀꯤ ꯁꯦꯕꯥꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ, ꯍꯧꯖꯤꯛ ꯄꯨꯊꯈꯤꯕꯅꯤ꯫ ꯑꯣ", ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯦꯕꯅ ꯁꯥꯎꯅ "ꯀꯅꯥ ꯀꯅꯥ ꯂꯩ? ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯊꯣꯉꯥꯛꯄ ꯑꯍꯨꯝ ꯑꯁꯦ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯧꯖꯤꯛꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯥꯈꯤꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯅꯧꯕ ꯊꯣꯉꯥꯛꯄ ꯑꯍꯨꯝ ꯈꯟꯒꯠꯇꯨꯅ ꯐꯝ ꯍꯥꯞꯀꯗꯕꯅꯤ"꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ "ꯐꯒꯅꯤ ꯅꯤꯡꯊꯧ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯉꯥꯛꯄ ꯑꯍꯨꯝꯗꯨ ꯀꯞꯂꯒ "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ, ꯑꯩꯈꯣꯏꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ"꯫ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯀꯦꯡꯕꯣꯏꯗꯤ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯂꯦꯝꯕꯤ ꯑꯃꯁꯨꯡ ꯃꯉꯥꯜꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯂꯦꯝꯕꯤꯅ "ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯕꯨ"꯫ "ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ, ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯕꯤꯒꯅꯨ, ꯑꯗꯨꯒ ꯉꯔꯥꯡ ꯑꯩꯅꯁꯨ ꯑꯩꯒꯤ ꯃꯤꯡ ꯇꯥꯛꯆꯈ꯭ꯔꯕꯗꯨꯗꯤ"꯫ "ꯑꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ, ꯅꯪꯒꯤ ꯃꯤꯡꯗꯣ ꯃꯉꯥꯜ ꯍꯥꯏꯕꯅꯤꯀꯣ? ꯅꯍꯥꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯒꯗꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯡ ꯀꯧꯕꯗ ꯃꯇꯤꯛ ꯆꯥꯔꯕꯅꯤ꯫ ꯅꯪꯗꯤ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝ ꯇꯞꯄꯤ, ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤꯁꯨ ꯇꯥꯗꯦ"꯫ ꯊꯣꯏꯂꯦꯝꯕꯤ ꯍꯔꯥꯎꯅ "ꯇꯁꯦꯡꯅ ꯑꯩꯕꯨ ꯐꯖꯕ꯭ꯔꯅꯦ?" "ꯐꯖꯩ, ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯕꯤꯌꯨꯀꯣ"꯫ "ꯀꯩꯗꯧꯅꯨꯡꯗ ꯅꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯗ ꯌꯦꯡꯂꯣꯏ"꯫ ꯊꯣꯏꯂꯦꯝꯕꯤ ꯃꯉꯥꯜꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯉꯥꯜ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯂꯦꯝꯕꯤꯗꯨ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯉꯥꯜꯕꯨ ꯅꯤꯡꯊꯧꯒꯤ ꯐꯝ ꯍꯥꯞꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯑꯅꯧꯕ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫